ngasi phongkhiba tongan tongan ba manipuri sifungsing amasung thokkiba thawdo wathok dagi maruibi ipausing miyamna thamjagi anra naharol gi thawdang paukse digi lokasaraga manipur thoklibi irang asi mamangi sarkar na ngamkhagi sambal khadaba mitop khando hawdaba dagini manipur thugaina bo hotnariba kuki MLA tara gi mathakta PIL thagani bijoy koijam hawkiba me ahum dagi ngasi faw manipur thoklibi irang asi yaun state sida matam gi thoklibi irang asi mamangi sarkar na ngamkhagi sambal khadaba Bangladesh amasu Myanmar na singba laibak singdagi ain kaina sangchilaklibi mitop sing khando hawdaba dagi thokibane masigumlaba tanja sida separate administration tanduna manipur thugaina bo hotnariba kuki MLA tara gi mathakta high court PIL ama thaduna sab sab thapolokna bo honagani haina ngasi Imphal gi Babu Parada pangthoki ba pawgi mifum amada Manipur Democratic Alliance MDA gi chairman Bijoy Koijam naikre Imphal gi Babu Parada riba Sibasana bawona hauji center da MP manga union minister ama leiba Rashtriya Lok Janshakti Party na MDA da constitute member oina yorokraba Manipur gi Rakaisam okpagaloinana hauji Manipur thoklibu wathok lanthok singasiga mari lainana pangthoki ba pawgi mifum amada wafam singasi phongdokladuna Hanagi Minister Bijoy Koijam na makhatan hai tha manga rom sujilaglaba Manipur gi irang asi nongmai kapnati haiduna ing tappa irang loisinba amatinati tha manga helaba Manipur gi irang asi gi marakta sahi nauriba mahiroi ani khulai paiba kuki lalhauba singna pharaga tamthina hatopikre haibagi thaudokta sena bani haiba miyoi khra CBI Manipur Police amadi Central Paramilitary Force ki apun makhutpu man fagale haibasi sarkar gi eximeni masigumba khongthang MDA gi makhidi gi thakali adumakpu combined force ki operation da mahairoi hatpada sinaba sing fogalabani athuba matamda laikhidraba mahairoi sing imung munung da amadi leipak miam da sinaduna aroiba matham pangthokan bio hauju tholi irang si political dialogue tawdunu wari sanaraga waroisin purakadabani Kuki khulai pai bisingna mitei hatlaga Manipur gi lam laugani haibasi oithoklaroi thabangni ma amasum MDA gi makhidi gi su masigumba thabak singasi kaidonungda mai pakaloi tasingna makti hausuk Manipur da thokliba tuan makhal gi irang singasi mamangi amadi matamatam gi sarkarna ngamkhai gi saruk sing mapung phana sambal khaudaba aini kaina sangsilakpa mitop sing khandokpigi mahutta sangjapam piduna harau nungaina lehenbigi mahini amadi hausuk paliba minister nang thoma berena lusingba BJP gi sungsinaba sarkar sina aini kaina umawam kokthokuna popi thariba mayumakai Sajiliba amadi draki karwar kya sathriba singbu fagat pamasum thingna ba hona rupa kaya na ngasi irang asi oirakibani Manipur da thokliba irang asi maru oina Bangladesh amadi Myanmar digi ain kaina sangsilakpa koki narco terrorist singna Manipur leidiba khulai paiba koki lalaubu singa kusamnaduna singi saruk singda umangwamang kokthokuna paksana popi pambi thaduna asauba senpum ama tanba thinglubadagini Manipura masigumba thawdok sing asi mapung oina national highway amadi mafam kya da lutpat tawba miyoi kya phapunduna ransom tanba sarkar amadi army amasum asam rifles ta makhalamati landa sathadrabasu hawkiba english singaniga manga matamdugi bar sarkar ga su sanaramba tuan ba kuki lahruluk khayana satharakiba thamani masigumba tanjas da miyam gi mihut oidiba kuki MLA singna rajniti gi khudong saba launana ba misa miyam lana puna bo honaroi dabani hausung Manipur gi luraba tanja sida miyam gi lanthum punsi amadi Indian Constitution pidibا satna kanglon singana sakani haiduna bot leptuna MLA oidringai digi hauraga MLA minister oiraba matamda fawbo magistrate pro tem speaker hamadi Manipur gi mamang leipak khunai kanana bo sak laukiba koki MLA tarana Manipur gi separate administration tanduna bharat gi manung da laigani haina honariba si punamaki oina lebak thibani masigumba leipak thuai ba pama kuki MLA singi mathakta Manipur Legislative Assembly gi speaker na karigumba thaba mata pekhalakta basi noaiti maram maduna mahakna Manipur miyam gi yengduna high court Manipur thuai na honariba kuki MLA taragi mathakta PIL ama tharagani haina MDA gi chairman Bijoy Koijam na makhataki ningsing be ngasi gi thoramadu Sibasana Manipur Pradesh gi president oiriba MDA gi convener moirang them tongbi amadi ngasi MDA gi constituent member oina sanglakraba LJP gi Rakaisam Sibasana gi Vice President sing su saruk yakhiade makasa tharakpin special content moina ngasigi naharul thodang pauksi gi ani subula maidegi editorial piece gi memna thamjage Kuki Jati da Tinkhrabi echal singdugi mapaodi Mabung Maopao singna Tabiribra Dr. Robin S. Pukram hauji ki oina mai hauna sari ba thaudok
haukiba me thagi tarik ahumdigi horakiba maitai kuki anigi lanfam asida nakal ani khaki miyoi kya ama saitheng phangle amadi awaba kya ama mayuknari haibase miyam pumana khangrabo afamne hiram asida thoidok hendokna awabagi amadi thokiba thawdo adumaki pawdam ludrabasu miyamna hena khangnari bangaktani थोगलिबा थाउदो असिना पाक्तकना मणिपुरी मियामना नकल अनिमक चाउना साइथिंग पीरि हाइबसिसु मयामना खंगरिबनि अमदि हंगनिंगलिबा दुसु साइथिंग फंगलिबा मयाम असिना करी लालुबगी नो अमदि हकथिंगना मखोइगी मरालगी दमक साइथिंग फंगलिब्रा पाखुमदि मखोइना लालुबा करिसु लैति अमदि मखोइगी मरालगी दंदिसु नति अदुमैनमक थोगलिबा थाउदो असिना मियामदा पीरिबा साइथिंग मयाम अवाबा मयाम तोवान तोवान रिलीफ कैंपसिंग संजफम लौदुना लैनरिबा मयाम mayumai kai mai thadu pikraba mayam imung manung kainaraba awana na pik thalaba mayam sigi maraktasu khwaidigi hena saitheng phangniba imung kharasu yaudaba nate sarkar na nadragana mayamna mirai biraba nakal anima koki amadi maitai nasu nathai biragraba maraiba khwaidigi thiraba miyoi imung kharadinga sisu miyamna obidana lairi makhoising adugi manungda ai isamaksu amane taseng namak handaki lana sida khwaidigi laibak thiriba se interethnic couples maitai nupana kuki nupi loduna yumban minaraba imung singasina haizani ai isamak maitai amani adubo aigi loinabi yumban rabi asina kuki ningol aduga hauziki lana sida maitai jati ga kuki anigi maraktani kuki singna ekhoibu kuki nupi ga yumban minarubagi kuki ne haina khanbadi ngamde aduga ekhoigi nupi singsu ekhoida haibadi maitai nupada yum palaktuna maitai on khrabani haiduna maitai isilinaw singna makhoibu maitai ne haina yengbusu khanbusu ngamde ahoina do makhoibu singna ba mi yengna yengbi butana tana tathina tawiri relief camp da leiba fawbada awabasu pibi haibigi pawta sakhi matai manau punna laiminaba yahandana khaidokna duna thambibigi pawsu tadaba nate adudasu natana hatokbiba phawbagi pawsu tarubada thamoisu nungaijate nupi oibigi mapok haibisidi yamna nungsiningai oiraba tolaba mapokni haibada laroi khanje nungshiraba Mabung Maopao mama mapa sagainati amadi mazati bu thadoklamnaga maitai jati olagani ipuroibigi sagaida tilagani haiduna lakhrabi kuki ningol singbu nungsiba ngamdrabi iramdam sida awaba kya khangduna nupi kya kapli haujikti mapam saksada ipuroibi yumgi saksada sara henduna lale haibudu tare mapam lomna su sangjapam pibida mapuroibigi yumna su sangjapam pibida mayaida yamna wana khangli tasengnamak aikhoina jati tongan yum panminaruba simagna aikhoigi iral oigadoribra karigidamak maitai nupi lawdribano karigidamak maitai nupi ga luhongdi haibigidama aikhoibu serak pifam thoklibra luhongma numita miya mamang isorbu sakhi thamduna asibna khaina hanba natana punsigi oina warabasu nungairabasu makpu hadoklaroi haina huwa sakhiba adubu kauthoklaga aikhoigi nupi sing khaina gadoribra aikhoigi nungsirabi isa singina kari marano makhoibu maitai masani haina haigadra natragana kuki masani haina lawgadra lana sina loisin khrabasu sarkarna santi thamdaklabasu maitai ga kuki gadi kaidonungda hanagumna nungsinaba punna hingminaba haibadumadi thajaba khra walaba matamne irang pharaklaba matungdana aikhoina kadumna sakani maitai nupa ama oina aikhoigi kuki nupi singamadi makhoina pokpa masa singa loinana aikhoi maitai marakti hingminaba ngamkhigidra nungaihigidra natraga kuki nupi sina makogi mapuroiba maitai singamadi makoigi masa singbu puduna kuki marakta maitai nupa singse lehanba ngamgadoribra aikhoigi amadi isa singi tungi punsi karino natragana aikoi khaktamaki oiba tonganba mafam ama sarkara talhobuna asingbu oigadoribra hauji oinadi aikoi ayamana tongan state singda masa hingnanabigdamak manipur thadoktuna hingnari habigi thajbale kharana magi nupi singna susampura natragana kuki singi relief camp da thajingraga masa na maitai marakta hingli loli masa mawa khainaraba nupa nupi singaduna ngasi isil inaw saitheng phangli hairiba sing adudagidi hena saina phanglamloi hainingai liti manipur si aikhoigidi saruk yaudabra aikhoigi hak laitabra aikhoidi maitai masa am oina ngasisu lana si saruk sukya ya di haina maitai isil inaw singna karigi khanbiribano aikhoida su maitai seli habisi khanganjani aikhoigi su yum kai mayam ama kuki singna maitai ni haidun mai thatopikre aikhoigi lantu mangba yum maina sakpa ururaga aikhoigi nupi singsi kuki ni haiduna saina phauram loi khanbibra kuki na thaba mai ni khalaga makhoi nungaiba phauram gani haina ningbibra
Kuki da poksadurabsu makoi maiteido olaktuna awa nungai saruk yaminaduna punsi hingminaraklibini awa bakaya amang ata kaya se makhoisu aikhoigi saruk sa manana hingminari makhoisu kuki nupi oijarabsu kaplamloi haine khanbibra karigino makhoibu nungsiba miyengna yengbiba ngamdriba tasengna ma aikoi punna manaraga manipur thatoktuna atop state singda ngamnaba hingna khro hairibra adumapu aikhoisu isagi identity amadi kanhi iramdam sida pok saba maitai masa ama oirubana malem sida maitai masa ama oina aikhoisu hingningmi apama leisi adubo aikhoigi amadi isa singi tungi punsi makhoigi future di manipur imaleba asidagi asum mamsilakle lanjenarako sing relief camp de leibo oirabasu manaba jati da yum panminaraba isin inaw singdi sab manaba polum pominaramani adubo aikhoidi puriba polumasi animakini koki isil inaw singnasu iyumai thabiba hat kadawbigi tanabiba isagi iyumdagi tanthokpirakpa iyummai thabikiba changjafam laujage khaluba maite isil inaw singnasu aadhar card kuki gi minglei haiduna aikhoigi nupi singbu changjafam pibidaba kian khanganbiba sina aikhoidadi puluma amadi saina hen hingalakli angang oiringaida mama mapana thonbi khiba maming certificate laikhiba maming aadhar da laikhiba maming maite da yum palakle haiduna maite gi ming hongdoktabi yadi haibigi ahakpa leitabani aikhoigi nupi ayamba aadhar masa gi ming leizari hongdokhiba masing yamdri aadhar gi ming asina maram oiraga ngasidi maitai marakta makhoi leibada akiba phole changjafam pebidre luriba mana aadhar da yenglaga ming adugi maram ngaknasu nathi makhoibu tamthibiba imungda lotuna leijaribi amabusu kuki nupini mayunga pau phaunaramgani pau pithok pisin taramgani maitai rigi kuki ni hena nungsiramgani haibigi singnabana makhoibu tathibi makhoida ningtamba pibide amaromda makhoisu miyoibani akiba pakhatpa nungaitaba punamak makhoida su phawri aduta sunatana makhoigi yum panminaruraba aikhoisu maitai oijarabasu maitai lomda leptuna kuki gi mayukta landarurabasu kuki nupi laubani kuki singda pau pithok pisin taramgani haibigi singnabaga loinana aikhoibusu ningtamba pidraba lamdamasigi isil inaw sing izati asigi marakta aikhoi kamdawna hingani maram yam asidagi haujikti aikhoi ayamane imung manung isa sing kainaba ngamdaba maramna nungsiraba iramdam thadoktuna hingnanaba senare aikhoi kayam kuina miramda lotuna laikhigani iramdam thadoktuna sieliba aikhoise iramdamda leitabana relief camp da leitaba maramna lanjenanaba yaudaba karisu awa ana nangdaba ama oina ama obiri iramdamda tangai fadana lehauriba singasina magi nupi angang thaidoknaraga khainaraga nupa khaktamak lehauri masibu punsini haina kaugadra aikhoise tasengna hairabada nung anigi marakta ha haibado oire husti loisilakpada aikhogi isal sing ise sing kuki nupa singda yumpandana kuki da tinkhrabi ise isal singdugi mapaodi mabung maopao singna tabiribra aikhoina kamdawna hinglamgani makhoidasu saina asima phawramgani khanjai karigumda makhoibus kuki isal inaw singna maitai ningolni haiduna otpi naibirabadi makhoina halaklabadi makhoibu nungsina loksinbigedoribra kuki da mayum palurabanina kuki onkrabani khanduna kuki da pau pinanaba maitai gi arun athu khangdokpa laklibani haiduna changjafam piroidoribra makhoina makhoigi kuki mapuroibasing amadi masa singba puduna maitai mirakta lakpada makhoibu changjafam pibigedoribra aikhoise kadaida satlaga hingo hairibno aikhoidigi hena saina phanglangbadoribasi kana leiribige aduga lanloi khraba matungdana aikhoigi leiba karino aikhoina amuk phangadoriba saina aduna karino makha satrak poina to papomna ps haukip ki claim yumpham yaudabani zuc Myanmar based toba ken ogisip amadi zalengam kuki nation gi aiba ps haukipna controversial oiba claim toribasi yumpham yaudabani haina Zelerong United Committee Manipur Belina awamu thakta yaningdaba phungdorapli committee asigi president maibon phaumai gi sirol sina hai zalengam hai beladi asigi chapter nipan page samaga taraga treta ps haukipna english ngani nipan publish toba lairik samaga taruk pages asida paden district leiba Zeliang miyamna bolwa kuki amadi saishompui kuki khulgi kuki sip sing text pi haidi Zalengam haribu lairik asi English ngamaga samapan ga maudraga nipana page sahunga ani palaga phomani aduga English ngani ga nipana page satruka taruk palaga phomani masigumba aranba wari kaya si toina hapsindana kuki singna irakpa maru oina Myanmar page toba kuki leader page
ꯍꯥꯎꯀꯤꯞꯀꯨꯝꯕꯅ ꯏꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ ꯄꯦꯁ ꯍꯥꯎꯀꯤꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯖꯦꯂꯤꯌꯥꯡꯔꯣꯡ ꯅꯥꯒꯥꯁꯤꯡꯒꯤ ꯐꯦꯛꯆꯨꯑꯦꯜ ꯄꯣꯖꯤꯁꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯟ ꯍꯣꯜꯗꯤꯡ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯍꯤꯁꯇꯣꯔꯤꯀꯦꯜꯁ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯅꯣꯂꯦꯖ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯖꯦꯂꯤꯌꯥꯡꯔꯣꯡ ꯅꯥꯒꯥꯁꯤꯡꯅ ꯏꯪ 1940ꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯈꯤꯕ outside Kuki-singna kaidonungna text pibagi wari sinhai natragana ayiba wari amata letri Kuki-singdi refugee oina launaramani zalenga masinatana Kuki asi Manipur amadi Naga hilna singbagi honor ni haibagi historical lyrics singa mata pande Kuki na nampuda Zielarong khul sing mang tanghalaga Naga khulgi mananakna lesinki adomena ma British singna Kuki refugee singa Zielarong Naga khulgi mari leinaba headman aduda takpiyu hain order toki aduga Naga singda mayum leijadraba Kuki sing laihanduna sahigi oina tax pi halwaki lamgi mapu amana sakhangdaba natragana saidangnaga leiriba mi aduda karamna tax pi gadoribano Naga singdi indigenous people ne aduga Kuki singdi kunsuba century gi angan masarukta lakpane hausiki oina nungainaroidaba space ayiba aranba madi sasinaba wari natragana history gi matang asi pothoknaduna maidagi hainarosi asuma ngangduna amadi iduna Manipur amuhana tangdulai taba purakna bohonasi haidensu pausida makhatana sifongdorakli loisilakpoina to papawam district maming nauna tholamlabadi sairak pigini government ki ayabi yauduna district institution singi maming amuhana nauna tholamlabadi sairak pigini haina Manipur government na order thokre Manipur government na notification ma thoktuna government asigi ayabi yauduna district amadi institution sing maming nauna thondana ba pauktak pikre masiguma thabas na tuan ba community singi marakta conflict tholakpa amadi law and order gi phibam khelakpe kanaguma mi amana directive asibu indrabri tuan ba ain gi makhada serak pigini so haidi ado tentak na mayam na asumna thamjaramge aduga hojikoina di mayam pausu matang se lusinjarage masu mayam pura no update ngamina sensu channel sigi maikeri gi myang famnasu makhata na su thamjari